Kurumzari. Ngasi amuka na haki nungsijarba subscribers sing iche ichal sing iche now sing. Amade haki nungsijarba viewers sing amade special members sing mafam da ayhang na video ma purla chari. Sigi video si karigi matang dano haira kanda. Akoi na shauri si karigi no. Kanao mo kana yam saugali si na kari no. Koi na sauninga isi na karigi no. Ka ase akoi gi reaction na makang ni ko. Si matang da sum kara kana ne ni minasi. Ayhak Dr. Dhakeswar-Professor ayhak Jenims ta ENT gi professor am di head oina leijabani. Ayhak na sumaina yamna interesting oiba topic khara sum aina sum thijanjai the masi aina tongan ba research meada mayamda yumpham oiba adugumba ikoi gi evidence based habitare hujung matam dadi evidence based natradi sanadre aduna evidence based research work mayamam de yumpam moirakanda hekta wakal na pakan khan badu haidok chaba nataba ekoina karigi damakta no aikoi si sumaina saugali base haibe matang sini aina mayamda puthok sarakadois aduna ahan mamaktada ekoina saurbi maram si khwaidigi maroi maram si kari oige harakanda ekoi si karigumba threat perception am laiba aingonda kanaumam na kihalakpa aingonda kanaumam na aran mathab am tawrok aina la lekhan mathab amana tawrokpa natraga aisi karigumba thab khra aina tawje khanbada mana thingbagumba ko aina wakhal sida simadi tawjarge yang kan khalla kanda mana thingjalakpagumba adugumba oiba kanaumam na thingjalakpa oiba ade mungna sagi asmaina to kanse aigi hakchang state da emotions khar lai yamna emotional response khar lai ana masai gi aigi hanna aina emotional stable oirambase masi ngamaktaba phajana gyan tana ingna leijara mawakhlon se ngamaktadana aina masida sawgalai asine khoina asawba hairis aduna amukasu yengminasi kaino hakan ahanbada aina kariyumam tawjage khanba pungning ne yamna important wa thabam ni khanjar kanda apan balakpa adegi mu aingonda aina lalena khanba thaba khara da aingonda tawbirak pa haibtare aranba tawren lawba adegi mu aingonda threat ama haibidi aingonda kihalakpa aigi leiriba aigi hojeuji hingi besaida akaiba pirakpa adugumba oiba kanda hairiba se asawbo si lai haibisini ada asawba hisi sapcha bisi karino hairakanda ekhoigi aina khanjaba duga hojik thoibisiga aina khanjaram maduga anisi manungda mismatch lakpa haibidi anisi chanaraktab aingonda disrespect tawgumba aingonda ikai khumnalaktabugumba unfair oina aingonda treat torokpugumba natragana aina kayumba khara tawjaning bisi thingakpugumba sida psychologically khoisi yamna vulnerable oirakpa haibtare asina koi kiba ikaiba pungningsda yamna nungaitaba amadi aisi ipa phajanba tawba aigi kanosi powerless oiba isa state yamna koi isagi shakti tawbungam ga pura hekta manghibadawna khanba adugumba singi isam samna harakan aigi yamna mathakta kupsalaga leiba aigi kabacha haibata aigi kenosi composer si mangakpa haibduni adudagi ne khoina shawba haina lais nor karamba koi psychological trigger leibige trigger aidimada howhallakpa si kari no hairakanda aingonda se khodamoina criticize torakpa attack torakpa adagi unfair treatment torakpa adagi ai certain goals khara da block torakpa ai safety da akai balakpa ai status am da ai isagi relationship da akai balakpa asigumba mayam si adagi oidoini ko adagi wakhal da yamna stress lakpa adi relationship da conflicts lakpa ade financial worries mayam haidi paisa nungsai matang da matha saba pungning waba adagi ai phol ta daba thabak khara yaurokpa siuma matam state da hairiba ikhoigi sauning base masi
trigger taweb. Whatever small it may be, small events or be other maduna yamna disproportionate or anger ma provoke toba yawi haibisini. Adubu how haibisni karmain tawed a deeper emotional of the mental health factor mo oire. How was an egg on the kayam, mang bagi, and on the kayam kanabagi habsi, kanba machangi. Amram the Haragadi, a koy shower can stay da, a emotion stay da, karmain toge hakanda, awaba, akiba, the ikaiba, the yam emotional pain gumba, labor can stay da, nasai a ashaw was si laib, si anger issues like machine maramoidana. A depression torpay attention deficit hyperactive disorder guy ADHD lakpay adu tuan ba personality patterns mayam amasu lakpay aduga specific disorder like explosive behavior ko adigi regulation of impulse and emotions singse han ai isagi composure ai emotional stability mlerim se mangak pay asini adu akhoi brain manung dadi karmain to ai hakchang brain manung dadi karmain to gada ai ngon da neurological level ma dai koi si laser mis dai de anger sina karmain to gada limbic system anam lai limbic system stay da koi amygdala haina brain gi jagam lai amygdala hai si brain ge threat detector ne mas ana hai riba jaga sing stay da circuits khara brain gi manung da nerve ki circuit sings da koi flight or fight response and so the se khudam oina hairasi se hogdong amana uchi ma ta na kan either uchi se kan yang ni sen jum natraga onjal laga hogdong ji chongjan ba ko ubirang gani corner tarokanda kano senaga uchi senaga masong ga phangala to hogdong ba ngak changak na ba ko asi kari ko ge da koi fight or flight response idea. Nang fight to woman natragana flight and sien gibama aniji response koi masi kira kanda the corner tor kana toba reaction when high state da koi brain gi manung da neurobiological level khara yaw si manung da sai limbic system state da amygdala ga ba jaga sing se brain gi jaga sing se moi se koi gi threat detector ne brain gi high sing se yawe masi active ore aduna karmain to gida ai hana khagi yamna stable oin leramba ai keno si mangai aduna maru oina prefrontal region na khagi brain gi mamang thangba sharuk se prefrontal region singse moisina hairiba impulse amadi in khagi sigumba difficult situation singse mana control toba jaga amane ba ko asi yaurok pane ko normally machine regulate to be impulse kumba simo mayam se adu masti da kari guma disconnector pa sai amygdala si umana control to do se ngasi ngamakta matam da koi intense reactive anger aggression la tana maroina hujikan angang sing da yamne aggressive oiba violent over behavior mayam koina thingna blai hari sing che na sai gi emotional response amani magi toan ba fear amni magi mayam sitigi horokpa adugba response amni this may be related to certain kogi yum da lairipa family setting family background imu manungi relationship asuma mayam degi thorokpa ya de maun da lairipa toan factor mayam degi ko aduna masida karma into geda kogi cognitive distortion ko isu mayam yam hostile intent komba de catastrophizing adigi all or nothing thinking haidi ai oiraro yaroi kaina khalakpa punsi stay da hingba darkar leiraktre ai se kaina khalakpa tuan ba negative thinkings mayamama laeba masi si karma into geda sum continuous and negative thinking of the sum satkiba asi so laktorin and haidiba mayam se masi tongan by kogi brain gi response ama kani psychological emotional response and the high sing se koi hakchang da yam mangje sauropakan se kogi tongan ba kogi hypothalamus pituitary adrenal axis kaina kogi hakchang se da yamna stress hormone guma yam tholokpa
sauba mihun tang chongpa heart kaji khapakpa ko adagi koi cortisol ga na lay koi hormone khara masi yam hengalakpa blood sugar wangkalakpa di laidana ko hakchangi heart rate wangkalakpa bp wangkalakpa asima mayam ji tawrini hai sing si amorom dadi yam chawra kanda koi even heart power stop tawba heart attack tawba sima mayam tawbi yai aduna tasengba masi ekoina control tawba changi haibasi aduga chawrakpa haibasi chawba kanda ngaktang oisu khandaraga as sor mari mangarak tang hondo haina sangna hondo kanda ikoi masi handaba ngamnaba honagadabani haibasini maramdi sawbu matamda mangi se isadana hena mange mingonda aina sawre aina mingonda react tawre mangbasidi aingonda hena mang adim sawra kan stay dai khoise hairoido wana mamang thangiba haining bu wahina de kanabu wahina maning de chatloba mamang de sangjan mangamdaba asumai tona tongan bai khoigi asoiba asokpa mayam amai khoida leirakpa yaiba aduna asawbasi sumain tawdun lakpani asawbasi yaringai phadaba darkar lei haibuduni matang nei haijadoisi aduga matang stadi samlaptang panjaramage maroina khoigi how to control khoigi anger sawbasi karmaina control tawdais tona chapter boin lakcharage masi kona video moina astadi even aigi breathing exercise adagi meditation the exercise the sleep adagi regular khoigi routine ka adagi positive outlook leinaba tongan bai khoigi honaba yaba mayam ama asu leiri madumate kona laksaga aduna ina haijaning badi sawba haibase ekhoigi reaction namane ba hakchangi sometimes aina control tobu ngambai wang mada lakpa adu masi ekhoina consciously control toge khallagadi as aije sawrakadore ne hairagadi we should try to ko mai chalak matam da ko mai si muthana bu hona ba changya mai chak pas de gi hapsa lagadi mai si amuke hena sakhali na mai tawduna isana control toba changi shaw bai si am mangjai ai ngon da mang mane heli ko mi ngon na mang ba budi shaudana ba hona ga damni composer tawno hona ga damni maruai na aigi maruai na koi tabiri ba mayam marakta isha isu sing chahi nauriba sing school tamiba college tamiba adagi punsida mangda sanction nabu hona biriba mayamna punsida tongan ba challenge mayam lakani adu apan ba mayam lakani apan basina koi masdai yamni emotionally react to bidaba kan mind tor masi solve to dage what is the better way to overcome this haina khallaga chatpachi tangai phade haibasina da koi kari do wi sawi no koi kan mind sawi ibno sawragan hakchang na kari soi haibagi matang da ina samlappa ma mayam da pijabani maramdi sawa haibasi almost very common response ekoina yamna common oiba imung marung da thokpa pot amani masi yari ma kai imung manung gi relationship mayam si kairak tanaba sawa si yari ngai phada biu haibasi thamjara ngasi ehaki video si matang se loisan jage sigi makha tarak pada amuka video mo puthok charake aduna karmaina asaw se phada ga dage how to control anger sumi ko khodamoina kai ama karmain kai phaga dage samu ngawa ma how to tame it haibana chingba leidana ko haidi ai isada leidiba yamna mangan ba tan mangamba asumba ai emotions ni anger aise sangsar mang ma mut pa yaba emotion ne yengbi wari watai me amam tabiram gani achou ba khoigi episode me adi tongan ba epic stories me am da sum yauri ne mahabharata ramayana me am ne hindu gi da haraga tongan ba adi hauji thoi ba war nung thoi me am se the trigger starts from some anger some say fear adu ba response some they thok pa ngak tani ko war is such adun hairiwe sing che khoina karmain tawga masi settle to bungam gadage karmain toro overcome to bungam gadage habi matang duni masi ge haki video se aduna makha tarakpa mu video amada mu karmain toro masi control to dage puthok charke asi haijare ngasi gi asaw bosi karmain sawra ibano asaw ge response karmain lai no habi matang da puthok saba haki video matang se loisan jare mayam nungai bibra nungai bir soidram ge like to wiro de manam singa share to view adu mayam khanasi comment mayam ju pibiro isa gi pibining ma comment mayam pibiro aisu mit mai singjage adu mayam na khanbiba hena phaba wakhallon se dum puthopiro haina thamjage maramdi asaw wai je khoi amang bani adu ngasi ai haki
ꯆꯦꯅꯦꯜꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯚꯤꯗꯤꯑꯣꯁꯤ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯔꯒꯗꯤ ꯌꯥꯔꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯁ꯭ꯇꯦꯌꯤꯡ ꯐꯤꯠ ꯍꯥꯏꯕ ꯆꯦꯅꯦꯜꯁꯤ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯕ ꯋꯥꯈꯜ ꯐꯅ ꯂꯩꯅꯕ ꯑꯃꯗꯤ ꯑꯃꯒ ꯑꯃ ꯈꯨꯠꯁꯝꯅꯔꯒ ꯌꯥꯝ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯄꯨꯊꯣꯛꯆꯕ ꯑꯄꯤꯛꯄ ꯌꯨꯇ꯭ꯌꯨꯕꯀꯤ ꯆꯦꯅꯦꯜ ꯑꯃꯈꯛꯅꯤ ꯃꯁꯤ ꯃꯌꯥꯝꯅ ꯐꯖꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄꯗꯒꯤ ꯉꯁꯤ ꯃꯥꯡꯖꯤꯟ ꯊꯥꯅ ꯆꯠꯆꯔꯤ ꯑꯁꯤꯒꯤꯗꯃꯛꯇ ꯂꯣꯏꯁꯤꯟꯖꯔꯛꯄꯗ ꯗꯥꯛꯇꯔ ꯙꯥꯀꯦꯁ꯭ꯋꯔꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯁꯨꯡ ꯅꯣꯔꯨꯞꯆꯔꯤ